ꯑꯗꯨꯝ ꯆꯥꯎꯋꯤꯀꯣ ꯑꯗꯨꯝ ꯊꯥꯏꯅꯒꯤ ꯀꯤ ꯇꯧꯋꯤ ꯍꯤꯗꯥꯛꯇꯔꯥ ꯈꯜꯂꯨꯔꯦ ꯁꯤꯅ ꯈꯔ ꯆꯥꯎꯋꯤ ꯆꯠꯂꯣ 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 ꯁꯤꯅ ꯈꯔ ꯆꯥꯎꯗ꯭ꯔꯥ ꯁꯤ ꯃꯍꯥꯔꯥꯅꯤꯒꯤ ꯑꯉꯥꯡꯁꯨ ꯌꯥꯎꯔꯤ ꯇꯧꯔꯤꯁꯦ ꯑꯁ ꯅꯨꯄꯤꯁꯤꯁꯨ ꯐꯖꯅ ꯇꯣꯡꯉꯦꯗ ꯃꯍꯥꯔꯥꯅꯤꯀꯣ ꯃꯥꯏ ꯆꯝꯕꯜꯗꯣ ꯇꯥꯡꯅ ꯇꯣꯡꯕꯅꯤꯅꯀꯣ ꯁꯨꯝꯕ ꯃꯐꯝꯗ ꯂꯩꯔꯅꯤ ꯄꯣꯠꯆꯩꯅꯦ ꯃꯣꯏ ꯊꯥꯏꯅꯒꯤ ꯑꯣꯕꯖꯔꯕꯦꯁꯟ ꯗꯦꯛ ꯀꯥꯏꯗꯣꯏꯅꯦ ꯁꯤꯁꯦ ꯍꯦꯜꯂꯣ ꯑꯦꯚ꯭ꯔꯤꯋꯥꯟ ꯋꯦꯜꯀꯝ ꯕꯦꯛ ꯇꯨ ꯑꯋꯔ ꯆꯦꯅꯦꯜ ꯃꯌꯥꯝ ꯉꯁꯤꯁꯦꯀꯣ ꯑꯩꯈꯣꯏꯁꯦ ꯍꯥꯏꯐꯦꯠ ꯀꯣꯏꯊꯣꯛꯎꯒꯦ ꯋꯤꯀꯦꯟꯒꯤ ꯐꯣꯔꯠꯇ ꯆꯠꯇꯣꯏꯅꯦꯕꯀꯣ ꯑꯗꯣ ꯑꯗꯨꯝ ꯅꯝꯖꯔꯛꯀꯦ ꯑꯩꯈꯣꯏꯁꯨ ꯑꯝꯇ ꯆꯠꯇ꯭ꯔꯤꯕꯀꯣ ꯑꯩꯈꯣꯏꯁꯦ ꯑꯗꯨꯝ ꯃꯣꯜꯗꯗ ꯆꯠꯃꯟꯗꯅꯅꯦ ꯈꯪꯕ꯭ꯔꯥ ꯑꯩꯁꯦ ꯑꯗꯨꯃꯥꯏꯅ ꯀꯩꯅꯣ ꯑꯣꯏꯕꯁꯦ ꯆꯠꯇ꯭ꯔꯤꯕꯅꯤꯅꯀꯣ ꯁꯤꯗ ꯄꯨꯅꯦꯗ ꯂꯥꯛꯄꯗꯒꯤ ꯑꯗꯣ ꯆꯠꯅꯤꯡꯉꯦ ꯑꯗꯨꯗꯤ ꯑꯩꯈꯣꯏꯁꯨ ꯆꯠꯂꯨꯔꯁꯤ ꯍꯣꯔꯦꯟ ꯌꯧꯔꯀꯥꯟꯗ ꯊꯦꯡꯅꯔꯁꯤꯀꯣ ꯃꯌꯥꯝ ꯑꯅꯤꯌꯥ ꯏꯀꯥꯏꯔꯤꯅꯤ ꯑꯅꯤꯌꯥ ꯈꯣꯡꯎꯞ ꯐꯖꯕ ꯑꯃ ꯇꯣꯡꯉꯕꯅꯤ ꯉꯁꯤꯗꯤ ꯋꯦꯗꯔꯅꯒ ꯅꯨꯡꯉꯥꯏꯕꯅꯦ ꯃꯃꯥ ꯃꯆꯥꯁꯦ ꯐꯖꯅ ꯁꯦꯠꯊꯈ꯭ꯔꯦ ꯇꯧꯔꯤꯁꯦ ꯋꯦꯗꯔꯁꯤꯕꯨꯗꯤ ꯃꯩ ꯍꯧꯔꯦ ꯁꯤ ꯃꯇꯝꯁꯤꯗ ꯀꯣꯏꯗꯅ ꯀꯔꯝ ꯀꯥꯟꯗ ꯀꯣꯏꯗꯦ ꯃꯌꯥꯝ ꯑꯩꯈꯣꯏ ꯐꯣꯔꯠ ꯇ ꯂꯥꯛꯑꯦ ꯁꯤ ꯌꯧꯔꯛꯑꯦꯀꯣ ꯁꯤꯁꯦ ꯁꯅꯤꯋꯥꯔꯥ ꯁꯅꯤꯋꯥꯔ ꯐꯣꯔꯠ ꯍꯥꯏꯌꯦ ꯃꯃꯤꯡꯗꯤ ꯌꯥꯝꯅ ꯀꯩꯅꯣ ꯑꯣꯏꯗꯦ ꯑꯩꯅ ꯍꯥꯏꯕꯗ ꯃꯅꯨꯡ ꯆꯪꯉꯁꯤ ꯅꯣꯡꯅꯦ ꯆꯨꯔꯤ ꯆꯨꯔꯤ ꯇꯧꯔꯝꯕ ꯃꯥꯜꯂꯦ ꯃꯣꯏ ꯁꯥꯏꯁꯦ ꯑꯗꯨꯗꯨꯒꯤ ꯂꯩꯈꯣꯝ ꯐꯖꯅ ꯊꯣꯛꯑꯦ ꯀꯩꯁꯨ ꯋꯦꯗꯔꯁꯤꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯁꯨꯝꯕ ꯐꯣꯔꯠ ꯂꯥꯛꯄꯩꯗꯤ ꯍꯥꯏꯗꯤ ꯅꯨꯡꯁꯥ ꯁꯥꯔꯒꯗꯤ ꯂꯥꯛꯅꯤꯡꯗꯦꯗꯅ ꯑꯩꯈꯣꯏꯅ ꯑꯃ ꯀꯔꯤꯕ ꯔꯦꯠ ꯐꯣꯔꯠ ꯆꯠꯄꯩꯗꯣ ꯑꯗꯨꯁꯨ ꯅꯨꯡꯉꯥꯏꯕꯅꯦ ꯗꯦꯜꯂꯤꯗ ꯅꯤꯡꯊꯝꯊꯥꯗ ꯆꯠꯄꯩ ꯋꯤꯟꯇꯔꯗ ꯆꯠꯄꯩ ꯅꯨꯡꯉꯥꯏꯕ ꯍꯧꯖꯤꯛꯁꯤꯅ ꯔꯦꯅꯤ ꯁꯤꯖꯟꯅꯦ ꯑꯗꯣ ꯅꯣꯡ ꯆꯨꯗꯦ ꯁꯨꯃꯥꯏꯅꯒ ꯀꯦꯁꯜꯒꯤ ꯁꯨꯝꯕꯒꯤ ꯇꯥꯏꯞ ꯇꯧꯔꯒ ꯅꯣꯡꯒ ꯃꯪꯂꯤ ꯃꯪꯂꯤ ꯇꯧꯕꯤꯁꯦ ꯆꯥꯟꯅꯗ꯭ꯔꯣ ꯊꯥꯏꯅꯒꯤ ꯑꯔꯤꯕ ꯐꯣꯔꯠꯅꯤ ꯌꯦꯡꯉꯨꯔꯁꯤ ꯃꯅꯨꯡ ꯆꯪꯉꯒ ꯑꯩꯁꯦ ꯌꯥꯝ ꯐꯖꯔꯝꯃꯤ ꯇꯧꯔꯤꯁꯦ ꯑꯩꯁꯦ ꯌꯥꯝ ꯐꯖꯔꯝꯃꯤ ꯁꯤꯅꯤ ꯑꯩꯈꯣꯏ ꯂꯥꯛꯆꯔꯤ ꯃꯅꯨꯡ ꯆꯪꯉꯛꯏ ꯑꯩꯈꯣꯏ ꯇꯨꯝ ꯍꯧꯒꯠꯂꯦ ꯗꯣꯗꯣ ꯑꯩ ꯗꯣꯗꯣ ꯉꯁꯥꯏꯗꯤ ꯇꯨꯝꯕꯅꯦ ꯇꯨꯝ ꯍꯧꯒꯠꯂꯛꯑꯦ ꯁꯤꯗꯩ ꯁꯛꯁꯤꯒ ꯃꯨꯜꯂꯤꯕ ꯃꯃꯤꯒ ꯃꯅꯨꯡ ꯆꯪꯉ ꯑꯃꯨꯛ ꯅꯝꯃꯁꯤ ꯃꯌꯥꯝ ꯁꯨꯃꯥꯏꯅ ꯃꯄꯥꯟꯗꯒꯤ ꯁꯨꯃꯥꯏꯅ ꯑꯣꯏ ꯃꯤ ꯃꯌꯥꯝ ꯐꯣꯇꯣ ꯅꯝꯃꯤ ꯑꯗꯨꯝ ꯆꯥꯎꯋꯤꯀꯣ ꯑꯗꯨꯕꯨ ꯈꯪꯗ꯭ꯔꯤ ꯃꯅꯨꯡ ꯆꯪꯉꯒꯗꯤ ꯃꯄꯥꯟꯗꯩꯗꯤ ꯁꯨꯃꯥꯏꯅ ꯑꯣꯏ ꯃꯅꯨꯡꯁꯨ ꯆꯪꯅꯤꯡꯉꯤ ꯑꯩꯈꯣꯏ ꯑꯃꯨꯛ ꯃꯅꯨꯡ ꯆꯪꯉꯨꯈꯤꯒꯦ ꯁꯤꯗꯒꯤ ꯃꯣꯏ ꯇꯤꯀꯦꯠꯁꯦ ꯌꯥꯎꯗ꯭ꯔꯁꯨ ꯌꯥꯕ꯭ꯔꯥ ꯑꯗꯨꯝ ꯁꯦꯀꯨꯔꯤꯇꯤ ꯂꯩꯕꯗꯤ ꯎꯔꯦ ꯇꯤꯀꯦꯠ ꯀꯛꯄꯗꯤ ꯈꯪꯗꯦ ꯇꯤꯀꯦꯠ ꯀꯛꯐꯝ ꯂꯩꯇꯤꯌꯦ ꯃꯌꯥꯝ ꯑꯩꯈꯣꯏ ꯆꯪꯉꯛꯑꯦ ꯑꯗꯣ ꯇꯤꯀꯦꯠꯁꯦ ꯑꯩꯈꯣꯏꯗꯤ ꯀꯩꯅꯣ ꯑꯣꯏꯅ ꯀꯛꯄ꯭ꯔꯥ ꯈꯜꯂꯒ ꯑꯣꯟꯂꯥꯏꯟꯗ ꯑꯣꯏꯅ ꯃꯣꯏꯒꯤ ꯀꯩꯅꯣ ꯇꯧꯍꯜꯂꯦꯕꯀꯣ ꯑꯣꯟꯂꯥꯏꯟꯗ ꯑꯣꯏꯅ ꯇꯧꯍꯜꯂꯦ ꯑꯗ ꯃꯤ ꯑꯃꯒꯤ 20 ꯑꯗꯨꯃꯥꯏꯅ ꯂꯧꯋꯦ ꯑꯁ ꯃꯤꯒ ꯌꯥꯝ ꯆꯠꯂꯦ ꯃꯊꯛꯀꯤ ꯅꯣꯡꯁꯨ ꯈꯔ ꯈꯔ ꯇꯥꯕ ꯍꯧꯔꯛꯑꯦ ꯌꯥꯝ ꯅꯨꯡꯉꯥꯏꯔꯤ ꯇꯧꯔꯤꯁꯦ ꯁꯥꯇꯤꯟ ꯊꯨꯞꯄ ꯑꯃꯨꯛ ꯂꯩꯅꯗꯅ ꯁꯥꯇꯤꯟ ꯄꯨꯔꯛꯇꯤꯌꯦ ꯑꯩꯈꯣꯏ ꯄꯨꯔꯛꯑꯦ I'm always prepared. ꯅꯣꯡꯒ ꯇꯥꯔꯒ ꯑꯩꯈꯣꯏꯁꯨ ꯆꯠꯆꯔꯤ ꯀꯥꯁꯦ ꯆꯣꯠꯂꯦ ꯇꯧꯏꯁꯦ ꯑꯅꯦ ꯑꯇꯩꯁꯦ ꯃꯤꯀꯞ ꯊꯣꯛꯑꯕꯅꯦ ꯃꯃꯤꯠ ꯂꯪ ꯃꯥ ꯅꯣꯡ ꯆꯨꯔꯁꯨ ꯃꯤ ꯃꯌꯥꯝ ꯇꯧꯏꯁꯦ ꯍꯥꯡꯈ꯭ꯔꯗꯤ ꯐꯅꯤꯗ ꯃꯀꯨꯞ ꯃꯀꯨꯞꯅꯦ ꯁꯤꯗꯤ ꯗꯥꯗꯥ ꯍꯥꯏ ꯇꯧꯁꯜꯂꯦ ꯍꯥꯏ ꯍꯦꯜꯂꯣ ꯑꯦꯚ꯭ꯔꯤꯋꯥꯟ ꯑꯩꯈꯣꯏ ꯉꯁꯤ ꯁꯅꯤꯋꯥꯔ ꯐꯣꯔꯠꯇ ꯂꯥꯛꯏꯅꯦ ꯍꯥꯏꯌꯣ ꯑꯅꯤꯌꯥꯒꯁꯦ ꯃꯁꯛꯀ ꯌꯥꯝ ꯐꯖꯩꯌꯦ ꯕꯦꯕꯤꯁꯦ ꯑꯉꯥꯡ ꯃꯆꯥ ꯃꯌꯥꯝ ꯖꯣꯖꯣꯗ ꯍꯦꯟꯅ ꯄꯤꯛꯄ ꯁꯤꯗ ꯄꯝꯃ ꯆꯠꯂꯤꯁꯦ ꯑꯩꯈꯣꯏꯗꯤ ꯂꯩꯁꯥꯕꯤ ꯐꯥꯔꯕꯣ ꯑꯗꯨꯝ ꯁꯤ ꯄꯣꯔ ꯆꯠꯂꯤꯕ ꯏꯀꯥꯏꯖꯩꯀꯣ ꯃꯤ ꯑꯉꯥꯡ ꯄꯥꯈꯪ ꯃꯆꯥ ꯃꯌꯥꯝ ꯂꯩꯔꯤ ꯈꯪꯗꯦ ꯁꯥꯇꯤꯟ ꯃꯤꯁꯨ ꯇꯨꯞꯄꯦ
ꯅꯣꯡꯁꯦ ꯈꯔ ꯈꯔ ꯀꯨꯝ ꯆꯨꯏ ꯇꯧꯔꯤꯁꯦ ꯅꯣꯡ ꯆꯨꯊꯔꯦ ꯑꯗꯨꯅ ꯑꯩꯈꯣꯏ ꯏꯃꯥ ꯏꯆꯥ ꯁꯥꯖꯤꯟ ꯃꯉꯥ ꯑꯃꯨꯛ ꯌꯦꯡꯕ I'm sorry, miss. 어렵니 가이나? 농세 삼순간 칼레 있다 이세. Matam am da saida ha ning thau mayam sing se am ga tau da manai san ga Dodo ising na kiti chika mo na mai da kisi Masak jiga da yan si yu mo Bye bye ka sa lagi Si Maharani duga makul ka samdana sai sida khamra Sina thonga ma kenu do siri thak thak khalai do Bang sini thom Maharani sai to char ga Lai sengi manung da siri lei ju bra Lai matam moi hogi kona khajin gi boram ni ba To sida Asam sam mayam Sida zil ki tai to thaina matam da ning thong na thana mi ne ba khamra Mai Maharani daga misi khale na si thamam dui ni to khamra Yeah, so always the kids ye. Sang re si manung da. Man, square le. So always it is. It's huge, man. Này. Ba này. Anh là hai bi ba mẹ am da. Hai là Maharani da misi khalak pa sing du si thanam dui ni na. Ba này wa na le gra za ni. Khu na le dui ni khang ye na. Wari je. khi nào mi khá hoàng với rồi mi cả không biết là mi khá Nhìn bởi vậy mà yêu hai tay Hello cái tao đi nè Mathata ka chatpam le koi sore si chat kirti ni Mathata su ta jai Ya ye saluki si Wow dia nga ka ni mo dira Mi nam tik ba tik ba nya le Hai na matam di Moi je underground da kai mai gi storage hai ga da kai no hang de ko mai je manung gi system ni khang di moi underground gi storage gum ba go ja la natra ga moi ising gum ba gi ko manipur gi su lai na khambra kangla da lai bane ising gi thai ne gi mai gi dum ba gi to si kakap am lai ne ba du kakap pan se angang yaw ga ka da ni kitang kirap tawi mai se Narayan Darwaza hai se se ma'am history da interest natte history da ma'am interest re ba sing na ingin hita ri si da dai details na post ai ba ai ne gi kitawi du nai Khá creepy vibe lạc rồi thì đấy. Mấy cái army monjolika kain tholok tu man. Ya, sidai si surung je, sidai mi thole ba. Khoi su sang ge. Moi si di kan ka khat pe ne. Ai di manung da ka ke tunnel gi da tra khalur. Chao chao chao.
ꯁꯤ ꯃꯍꯥꯔꯥꯅꯤꯒꯤ ꯒꯥꯎꯟꯒꯗꯣ ꯁꯦꯠꯂꯀꯥꯟꯗꯒ ꯊꯥꯔꯣ ꯃꯔꯣ ꯑꯣꯟꯊꯣꯔꯛꯇꯅꯦꯕ ꯏꯪꯀꯦꯟꯊ ꯀꯦꯊꯔꯒ ꯍꯥ ꯅꯦ ngài akhoi na changakpado som leire sorok ka kai mya Dadah. Saya tahu berarti sama pun dong. Tukang paling. Sila lah. Sila main Ganesh ki murti lai ta. Sina kan na. Sina ma kai sangsthana moi sina ma. Ada yang sini mathak kabe kya? Aku berarti. Mathak kabe. Da su mathak kabe am lai ba. Si se. Kakalaga mathak te su view do mu yeng or si ma. I'm interesting oi. Punya lagta di hi shaniwar waraji sodan lag view ko. Yam phajaba mafam ne. Fazai. Aduna ai ji fazai. Fazai mesti lag view. Family ka pula ko. Ta ko yang ngai không ni mesti. Angang ngai da koi su. Maharani ka khamra ni thau ka sawa ki sanam doi. Salam dini mi ma ko ka samna dana. Ayuk ka dawara na ka wakita. Aduna hai ji. Ma ko ka samna kan ma mutual fund da pesa thada sigi ka na wari sanaram doi ni da. Mani. Mayam taga hi in tarom dream ni. Please subscribe to our channel na. Kai. Fazai ko. So it's nice. Seras, sorry. Này. Punya dan piramid saramid ni thong na. Nah, karena tada semen ka kayo ka yang kita lihat na. Fazal. Dodo. Jadi yang fazai mai in thong na galera ma khamje. Red fort ka zala de heng mai mai ngau doi ne. Red fort ki am saw ina na. CDP abane. Ago ta fort ka CDP. Red fort saw ba. Ke mo ya thai de salom ma na tra sa hi kya ro mamang de kya. Ado se ning khai de ba. Ado de phana kaino lai ra ba chaw khat la ma dam sa di yo. Thari mya je thong phangin ning khai ni. Wal phangin ning khai ni na tra. Chaw khala ga. Quality handre ba thai ne ki ne na quality lai de he le. Hey angan ne kitang sau jar la de thi noi ji ne sum ba se. Wakan ga thi imagination ga wang aru bi thage. History da ha pe. Mamin ta gi do asai adu do sa ram ding ka. Du ni. Ling do. Sai. Mayam lai Fatehpur Sikri da su lai, Red Fort lai. Rajasthan ki su khatla ba mayam lai ri. Mayam sa khidri ni. Akoi gi nuksirwa viewer mayam su koi bu support view. Hai na. Mayam phaza mafam se hapsa rakhi ge. Heng adom gi family sing ga su puna jamina ba da kitang do ro su. Mateng pang na ba. Cái nói em tàu đi mới xoay chỉ chứ. Khi đi qua Manipur là hero mas man selak tu itu. Là hero man selak tu à? Lai ching baga man rồi mới chả. Dang ka thila.
ꯐꯖꯔꯦ 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 ꯃꯣꯏ ꯆꯧꯀ꯭ꯔꯤ ꯃꯌꯥꯝ ꯈꯤꯜꯂ ꯊꯝꯃꯤꯁꯦ ꯁꯤ ꯊꯥꯏꯅꯒꯤ ꯑꯣꯏꯔꯝꯅꯤꯕ ꯈꯪꯕ꯭ꯔꯥ ꯑꯗꯨꯗꯒꯤ ꯀꯔꯤꯅꯣꯕ ꯌꯦꯡꯗꯣꯏꯁꯦ ꯁꯤꯕꯨ ꯊꯥꯏꯅ ꯑꯣꯏꯒꯗ꯭ꯔꯣ ꯃꯣꯏ ꯍꯧꯖꯤꯛ ꯍꯥꯞꯆꯜꯂꯤꯔꯣ ꯈꯪꯗꯦ ꯃꯥꯜꯂꯦ ꯁ꯭ꯇꯤꯜ ꯀꯟꯁꯇ꯭ꯔꯛꯁꯟꯅꯦ ꯇꯣ ꯁꯤꯗꯤ ꯍꯥꯞꯆꯟꯕ ꯑꯣꯏꯔꯝꯅꯤ ꯂꯥꯏ ꯍꯔꯥꯎꯕꯩ ꯃꯈꯣꯟ ꯃꯥꯜꯂꯦ ꯁꯤꯗꯤ ꯍꯔꯤꯕꯥꯏ ꯕꯤ ꯗꯦꯁꯥꯏ ꯀꯣꯂꯦꯖ ꯍꯥꯏꯅ ꯂꯩꯀꯣ ꯃꯣꯏꯁꯦ ꯊꯥꯏꯅꯒꯤ ꯑꯔꯤꯕ ꯀꯣꯂꯦꯖ ꯃꯥꯜꯂꯦ ꯆꯍꯤ ꯆꯥꯝꯃꯨꯛ ꯁꯨꯔꯝꯃꯅꯤ ꯁꯤꯗꯅ ꯈꯪꯗꯦ ꯁꯤ ꯃꯣꯏꯒꯤ ꯀꯔꯤ ꯐꯦꯁꯇꯤꯚꯦꯜꯅꯣ ꯐ꯭ꯂꯦꯛꯀꯥꯗꯤ ꯄꯥꯏ ꯏꯟꯗꯤꯄꯦꯟꯗꯦꯟꯁ ꯗꯦꯒꯤ ꯍꯧꯖꯤꯛꯐꯥꯎ ꯂꯣꯏꯗ꯭ꯔꯤ ꯃꯥꯜꯂꯦ ꯃꯌꯥꯝꯗꯨꯁꯤ ꯉꯁꯥꯏꯒꯤ ꯑꯩꯅ ꯃꯈꯥꯗ ꯎꯠꯄ ꯀꯩꯅꯣꯗꯣ ꯌꯦꯡꯕꯒꯤ ꯀꯥꯈꯠꯅꯔꯤ ꯃꯌꯥꯝꯁꯤꯡꯁꯦ ꯑꯝꯇ ꯌꯦꯡꯉꯣ ꯂꯩꯇ꯭ꯔꯦ ꯑꯉꯥꯡꯁꯨ ꯌꯥꯎꯔꯤ ꯇꯧꯔꯤꯁꯦ ꯑꯁ ꯅꯨꯄꯤꯁꯤꯁꯨ ꯐꯖꯅ ꯇꯣꯡꯉꯦ ꯇꯧꯔꯤꯁꯦ ꯌꯥꯝ ꯅꯥꯟꯅ ꯇꯧꯗꯣꯔꯤ ꯃꯥꯜꯂꯦ ꯀꯩꯅꯣ ꯑꯁ ꯅꯨꯄꯤꯗꯩ ꯅꯨꯄꯥꯗꯩ ꯊꯣꯟꯅꯒꯤꯗꯤ ꯈꯨꯆꯥꯎ ꯑꯃꯅꯦ ꯐꯖꯔꯦ ꯐꯖꯔꯦ ꯁꯨꯝ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤꯕ ꯑꯩꯈꯣꯏ ꯅꯨꯄꯤꯅ ꯁꯤꯗ ꯁꯥꯔꯤꯕ ꯅꯤꯡꯊꯧꯁꯦ ꯃꯥꯒꯤ ꯅꯨꯄꯤꯗꯣ ꯅꯨꯡꯁꯤꯔꯝꯃꯣꯏꯌꯦ ꯁ꯭ꯇꯤꯌꯔꯁꯦ ꯌꯥꯝꯅ ꯅꯨꯄꯤ ꯐ꯭ꯔꯦꯟꯂꯤ ꯑꯣꯏꯗ꯭ꯔꯦꯕ ꯁ꯭ꯇꯤꯌꯔꯁꯦ ꯌꯥꯝ ꯅꯨꯄꯤ ꯐ꯭ꯔꯦꯟꯂꯤ ꯑꯣꯏꯗ꯭ꯔꯦꯅ ꯍꯥꯏꯅꯔꯝꯕꯗꯤ ꯋꯥꯅꯤꯗ ꯃꯍꯥꯔꯥꯅꯤꯁꯦ ꯈꯤꯇꯪ ꯅꯨꯡꯁꯤꯕ ꯋꯥꯠꯂꯝꯃꯅꯤ ꯁꯤꯅꯤ ꯊꯥꯏꯅ ꯑꯣꯏꯔꯝꯅꯤ ꯀꯩꯅꯣ ꯑꯗꯨꯗꯤ ꯀꯃꯥꯏꯅ ꯅꯠꯇ꯭ꯔꯒ ꯑꯃꯨꯛ ꯍꯧꯖꯤꯛ ꯍꯥꯞꯄꯤꯁꯨ ꯇꯧꯅꯀꯣ ꯀꯥꯏꯅꯣ ꯑꯗꯨꯃꯥꯏꯅ ꯅꯠꯇꯤꯌꯦ ꯁꯤ ꯆꯦꯛꯁꯤꯅ ꯃꯅꯨꯡꯗ ꯂꯩꯔꯤꯅꯦꯕ ꯆꯦꯛꯁꯤ ꯃꯅꯨꯡꯗ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯌꯦꯡꯉꯣꯅꯦ ꯀ꯭ꯋꯥꯂꯤꯇꯤꯗꯣ ꯃꯇꯝꯗꯨꯒꯤ ꯍꯧꯖꯤꯛꯁꯤꯅ ꯀꯩꯒꯤꯅꯣꯕ ꯁꯤꯗꯒꯤ ꯅꯣꯡꯃꯩꯒ ꯊꯤꯡꯗꯣꯛꯑꯒ ꯀꯥꯞꯄꯝꯗꯣꯏꯅꯦ ꯐꯦꯡ ꯐꯦꯡꯒ ꯅꯥꯀꯟ ꯅꯥꯀꯟꯗꯒꯤ ꯃꯩ ꯄ꯭ꯔꯥꯟꯅꯦꯛꯁꯟ ꯁ꯭ꯋꯥꯏꯗ ꯁ꯭ꯇ꯭ꯔꯤꯠ ꯐꯨꯗꯀꯤꯁꯨ ꯃꯌꯥꯝ ꯂꯩꯔꯦ ꯍꯣꯔꯦꯟ ꯑꯩꯈꯣꯏ ꯉꯁꯥꯏꯁꯨ ꯁ꯭ꯋꯥꯏꯗ ꯆꯥꯕꯅꯦ ꯕꯣꯔꯥ ꯄꯥꯎ ꯌꯥꯝ ꯍꯥꯎꯋꯦ ꯃꯍꯥꯎ ꯀꯥꯏꯅꯣ ꯍꯣꯔꯦꯟ ꯃꯈꯥꯗꯁꯨ ꯈꯔꯒ ꯆꯥꯈꯤꯅꯤ ꯃꯌꯥꯝ ꯑꯗꯨꯝ ꯌꯦꯡꯃꯤꯟꯅꯈꯤꯁꯤ ꯃꯈꯥ ꯇꯥꯅ ꯂꯩꯕꯤꯀꯣ ꯃꯈꯥ ꯇꯥꯕ ꯑꯗꯨꯝ ꯏꯟꯇꯔꯦꯁꯇꯤꯡ ꯑꯣꯏꯕ ꯚꯤꯗꯤꯑꯣ ꯃꯌꯥꯝ ꯌꯥꯎꯔꯛꯈꯤꯅꯤꯀꯣ ꯁꯤ ꯉꯁꯥꯏ ꯑꯩꯈꯣꯏꯅ ꯐ꯭ꯔꯟꯇ ꯅꯝꯈꯤꯕ ꯖꯒꯥꯗꯨꯅꯤꯀꯣ ꯃꯊꯛꯀꯤꯁꯦ ꯀꯥꯈꯠꯂꯒ ꯑꯃꯨꯛ ꯌꯦꯡꯉꯨꯔꯁꯤ ngâm nè ngồi thì bắt đi ngâm nè đi ngâm có say nè mình thay này observation tiếc cái này gì nghĩ sao vậy sai coi nào mang được năm cái đó xí lại đấy này này matang gi sai observation tek ne batai sikwa natra jadi ni thono ka yenga ka dang mayam kana thai ne gi noi yum sam sa ni ko takta do khung cả riêng khung sẽ tổ mà sẵn bài trì anh đi quả mai chọc vào khung ba ngàn cái tù mà đi quả xong mà khung sẽ lấy là ăn tất xa thế bà mang khung nha được kìa không xài nhá không xài một rô bia nushi bina baby
ꯌꯦꯡꯉꯣꯁꯤ ꯀꯣꯟꯅ ꯃꯤꯅꯤ ꯅꯪꯀꯣ ꯄꯥꯏꯒꯦ ꯌꯥꯗꯕꯅꯤ ꯃꯥ ꯋꯥꯟꯁ ꯃꯥꯅ ꯆꯠꯈꯤ ꯇꯥꯔꯗꯤꯀꯣ ꯄꯥꯏꯒꯦ ꯌꯥꯗꯕꯅꯤ ꯇꯥꯏꯌꯦꯅ ꯌꯥꯝ ꯇꯧꯔꯤꯁꯦ ꯃꯤ ꯆꯤꯟꯕꯁꯤꯗ ꯇꯧꯔꯤꯅꯦꯕ ꯏꯁ ꯌꯥꯝ ꯐꯖꯩꯀꯣ ꯈꯨꯃꯨꯛꯀ ꯇꯣꯡꯉ ꯁꯨꯃꯥꯏꯅ ꯆꯠꯄꯁꯦ ꯅꯨꯄꯤ ꯃꯆꯥ ꯃꯥꯜꯂꯦꯀꯣ ꯉꯁꯤꯗꯤ ꯅꯍꯥꯟꯈꯩꯗꯤꯀꯣ ꯃꯥ ꯇꯣꯡꯁꯤ ꯁꯨꯡꯌꯥ ꯌꯥꯗꯦꯕ ꯄꯥ ꯊꯣꯛꯈꯤꯕ ꯃꯐꯝꯗꯩ ꯊꯣꯛꯂꯛꯇ꯭ꯔꯥ ꯑꯩꯈꯣꯏ ꯅꯨꯄꯤꯅ ꯁꯣꯝ ꯅꯥꯀꯟꯗ ꯖꯄꯥꯟꯒꯤ ꯐꯣꯔꯦꯁ ꯑꯃ ꯂꯩꯌꯦꯕ ꯑꯩꯈꯣꯏ ꯅꯨꯄꯤꯁꯦ ꯒꯤꯇꯥꯟꯖꯂꯤꯒꯤ ꯌꯥꯝ ꯆꯥꯎꯕ ꯐꯦꯟꯅꯤꯀꯣ ꯑꯗꯨꯅ ꯒꯤꯇꯥꯟꯖꯂꯤꯒꯤ ꯁ꯭ꯇꯣꯔꯤ ꯇꯥꯏꯝ ꯌꯥꯝ ꯇꯥꯔꯀꯥꯟꯗꯀꯣ ꯁꯨꯝꯕ ꯐꯣꯔꯠꯀ ꯆꯠꯄꯁꯦ ꯁꯤꯗ ꯑꯗꯨꯒ ꯏꯟꯁꯄꯥꯌꯔ ꯑꯣꯏꯕ ꯌꯥꯝ ꯆꯥꯟꯅꯕꯀꯣ ꯀ꯭ꯔꯤꯄꯤ ꯑꯣꯏꯕ ꯁ꯭ꯇꯣꯔꯤ ꯃꯌꯥꯝ ꯋꯥꯔꯤ ꯂꯤꯖꯔꯤ ꯋꯦꯗꯔꯁꯤꯒꯁꯨ ꯆꯥꯅꯩꯌꯦꯕ ꯅꯣꯡꯒ ꯊꯤꯂꯤ ꯆꯨꯔꯒ ꯃꯝꯂꯤ ꯃꯪꯁꯨꯛꯀ ꯇꯧꯔꯒ ꯈꯪꯕ꯭ꯔꯥ ꯑꯗꯨꯀꯥꯟꯗ ꯍꯧꯖꯤꯛꯀꯤ ꯖꯄꯥꯟ ꯃꯌꯥꯝ ꯀꯣ ꯍꯧꯖꯤꯛ ꯅꯣꯡꯁꯦ ꯊꯤꯂꯤ ꯈꯔ ꯆꯨꯊꯔꯛꯑꯦꯕꯀꯣ ꯑꯅꯤꯌꯥꯅ ꯁꯥꯇꯤꯟ ꯃꯨꯜꯂꯤ ꯆꯨꯕ꯭ꯔꯥ ꯑꯩꯉꯣꯟꯗꯒꯤ ꯑꯗꯣ ꯑꯩꯈꯣꯏꯁꯦ ꯄꯨꯡ 5:30ꯃꯨꯛ ꯇꯥꯔꯦ ꯃꯣꯏꯁꯦ 5:30ꯃꯨꯛꯇ ꯍꯥꯡꯗꯥꯏꯅꯦ ꯂꯣꯏꯁꯤꯜꯂꯛꯑꯦꯕꯀꯣ ꯑꯗꯣ ꯑꯩꯈꯣꯏꯁꯦ ꯍꯟꯅꯕ ꯇꯧꯔꯒꯦ ꯑꯗꯣ ꯀꯩꯅꯣ ꯂꯝꯕꯤꯗꯒꯤꯀꯣ ꯀꯩꯅꯣꯝꯃ ꯆꯥꯊꯣꯛꯑꯀꯥꯟꯗ ꯑꯩꯈꯣꯏꯁꯨ ꯍꯟꯅꯕ ꯇꯧꯔꯒꯦ ꯑꯗꯨꯗꯨꯗ ꯌꯥꯔꯗꯤ ꯑꯗꯨꯁꯨ ꯚꯤꯗꯤꯑꯣ ꯑꯗꯨꯝ ꯅꯝꯖꯔꯛꯀꯦ ꯃꯌꯥꯝꯁꯨ ꯅꯣꯡ ꯆꯨꯔꯦ ꯑꯗꯨꯅ ꯑꯅꯤꯌꯥ ꯁꯥꯇꯤꯟ ꯇꯨꯞꯄꯤꯅꯦ ꯃꯃꯥꯗ ꯍꯥꯏꯗꯣꯛꯏ ꯍꯣꯏ ꯍꯟꯈꯤꯕꯗ ꯑꯩꯈꯣꯏ ꯑꯃꯨꯛ ꯅꯣꯔꯠ ꯏꯁ ꯁ꯭ꯇꯣꯔ ꯑꯃꯨꯛ ꯅꯣꯔꯠ ꯏꯁ ꯆꯪꯈꯤꯗꯅ ꯁ꯭ꯇꯣꯔꯗꯁꯨ ꯆꯪꯁꯦꯅ ꯍꯥꯏꯌꯦꯕꯀꯣ ꯑꯗꯨꯒ ꯀꯩꯀꯩ ꯑꯩꯈꯣꯏꯅ ꯂꯩꯔꯛꯄꯗꯣꯁꯨ ꯌꯦꯡꯁꯤ ꯀꯩꯀꯩ ꯑꯅꯧꯕ ꯑꯅꯧ ꯑꯄꯦꯠ ꯃꯇꯝꯁꯤꯒꯤ ꯌꯥꯎꯒꯦ ꯍꯥꯏꯕꯗꯣ ꯁꯤꯖꯟꯁꯤꯒꯤ ꯀꯩꯀꯩ ꯑꯅꯧ ꯑꯄꯦꯠ ꯂꯥꯛꯀꯦ ꯑꯗꯨ ꯀꯥꯂꯦꯟꯒꯤ ꯊꯥꯒꯤ ꯍꯟꯗꯛꯀꯤ ꯆꯥꯗ꯭ꯔꯤ ꯆꯥꯗ꯭ꯔꯤꯕ ꯑꯗꯨꯅ ꯌꯦꯡꯉꯨꯔꯁꯤ ꯃꯈꯥ ꯇꯥꯅ ꯑꯗꯨꯝ ꯌꯦꯡꯃꯤꯟꯅꯈꯤꯁꯤ ꯃꯌꯥꯝꯁꯨ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯂꯦꯞꯇꯅ ꯃꯌꯥꯝ ꯑꯩꯈꯣꯏꯁꯨ ꯀꯣ ꯁꯤꯗ ꯀꯩꯅꯣꯝꯃ ꯆꯥꯊꯣꯛꯈꯤꯒꯦ ꯃꯤ ꯃꯌꯥꯝꯁꯨ ꯆꯥꯅꯔꯤ ꯃꯌꯥꯝ ꯑꯩꯈꯣꯏ ꯀꯩꯀꯩꯅꯣ ꯈꯔ ꯆꯥꯊꯈꯤꯒꯦ ꯍꯥꯏꯌꯣ ꯄꯨꯛ ꯂꯥꯝꯃꯦ ꯃꯝꯃꯝ ꯂꯥꯝꯃꯦ ꯃꯅꯝꯒ ꯅꯨꯡꯁꯤꯗ꯭ꯔꯥ ꯃꯅꯝꯒ ꯅꯨꯡꯁꯤꯗ꯭ꯔꯥ ꯃꯥ ꯇꯧꯔꯛꯏꯁꯦ ꯃꯤꯔꯣꯟꯁꯨ ꯂꯣꯏ ꯈꯪꯉꯦꯕꯀꯣꯅꯦ ꯍꯧꯖꯤꯛꯀꯥꯟ ꯌꯥꯗꯤ ꯂꯣꯏ ꯍꯧꯔꯦꯕ ꯑꯗꯨꯒ ꯃꯥꯁꯦ ꯍꯧꯖꯤꯛ ꯀꯟꯅ ꯁꯦꯃꯤ ꯁꯣꯂꯤꯠ ꯆꯥꯔꯤꯕ ꯑꯍꯥꯟꯕ ꯆꯥꯖꯒꯦ ꯇꯧꯔꯝꯕꯅꯦꯕ ꯁꯣꯂꯤꯠꯁꯦ ꯁꯤꯗ ꯑꯩꯈꯣꯏꯅ ꯈꯔ ꯀꯤꯕ ꯄꯥꯈꯠꯄ ꯄꯟꯅꯤꯒ ꯈꯣꯠꯅꯤꯒ ꯇꯧꯕꯗꯀꯣ ꯃꯥꯁꯦ ꯆꯤꯛꯄ ꯌꯥꯗ꯭ꯔꯦꯕ ꯍꯧꯖꯤꯛꯀꯥꯟꯁꯦ ꯁꯦꯃꯤ ꯁꯣꯂꯤꯠ ꯉꯥꯛꯇ ꯆꯥ ꯂꯩꯔꯦꯀꯣ ꯌꯥꯗꯦ ꯗꯦꯗꯤ ꯂꯩꯔꯦ ꯑꯩꯗꯤ ꯋꯦꯗꯔꯁꯤꯗ ꯍꯣꯠ ꯋꯥꯔꯝ ꯑꯣꯏꯕꯗꯤ ꯊꯛꯅꯤꯡꯉꯦꯀꯣ ꯀꯣꯜ ꯊꯛꯅꯤꯡꯗꯦ 하요. 이 스마리가 또 풀리죠. 야르게 nangi들이 미는 따나라니 랑문그래나 거. ꯌꯥꯝ ꯑꯩꯈꯣꯏꯒꯤꯁꯨ ꯆꯥꯅꯕ ꯌꯧꯔꯛꯑꯦ ꯄꯨꯔꯤ ꯆꯥꯗꯕ ꯌꯥꯝ ꯀꯨꯏꯔꯦ ꯄꯨꯔꯤ ꯌꯥꯎꯔꯝꯃꯦ ꯃꯣꯏꯁꯤꯗ ꯑꯗꯨꯅ ꯌꯥꯝ ꯆꯥꯁꯜꯂꯔꯣꯏꯒꯦꯕꯀꯣ ꯄꯨꯡ 3ꯃꯨꯛ ꯇꯥꯔꯛꯑꯕꯅꯤꯅ ꯅꯨꯡꯗꯥꯡꯒꯤ ꯆꯥꯛ ꯆꯥꯕꯗ ꯑꯃꯨꯛ ꯐꯔꯛ ꯇꯥꯔꯅꯤ ꯑꯗꯨꯒ ꯀꯣꯐꯤ ꯑꯅꯤꯁꯤꯒ ꯇꯧꯔꯒ ꯆꯥꯊꯣꯛꯈꯤꯒꯦ ꯑꯩꯈꯣꯏ ꯑꯅꯤꯌꯥꯗꯤ ꯏꯁꯤꯡ ꯊꯛꯑꯕꯅꯤꯀꯣ ꯌꯨꯝ ꯌꯧꯔꯒ ꯑꯣꯏꯅ ꯁꯪꯒꯣꯝ ꯊꯧꯔꯁꯤꯀꯣ ꯑꯩꯈꯣꯏ ꯆꯥꯛ ꯆꯥꯊꯣꯛꯈꯤꯒꯦ ꯃꯥꯗꯤ ꯀꯌꯥ ꯆꯥꯎ ꯌꯥꯗꯕꯅꯤꯗ ꯃꯄꯥꯟꯗ ꯀꯣ ꯑꯩꯈꯣꯏ ꯏꯆꯥꯅꯨꯄꯤꯅ ꯇꯧꯔꯤꯁꯦ ꯑꯝꯇ ꯌꯦꯡꯉꯣ ꯍꯜꯂꯛꯄꯗꯗꯤ ꯑꯩꯈꯣꯏꯒꯤ ꯅꯨꯄꯤꯅꯁꯨ ꯀꯥꯔꯗ ꯐꯨꯝꯃꯨꯠꯅꯩ ꯑꯗꯨꯅ ꯃꯥꯏ ꯄꯥꯝꯖꯕꯤ ꯑꯣꯇꯣ ꯑꯣꯏꯅ ꯇꯣꯡꯁꯦꯅ ꯑꯣꯇꯣ ꯑꯣꯏꯅ ꯇꯣꯡꯉ ꯂꯥꯛꯑꯦ ꯑꯗꯨꯗꯤ ꯑꯩꯈꯣꯏꯒꯤ ꯅꯣꯔꯠ ꯏꯁ ꯚꯤꯖꯤꯇꯦꯕꯜ ꯁꯣꯞ ꯂꯣꯝꯗ ꯑꯃꯨꯛ ꯆꯠꯂꯤ ꯍꯧꯖꯤꯛ ꯀꯟꯅ ꯏꯆꯥꯅꯨꯄꯤꯅ ꯍꯧꯖꯤꯛ ꯌꯦꯡꯉꯣ ꯇꯧꯔꯤꯁꯦ ꯃꯤꯇꯔꯁꯦ ꯄꯩꯁꯥ ꯌꯥꯝꯃꯜꯂꯦ ꯈꯔ ꯍꯟꯊꯧꯑꯅ ꯀꯟꯅ ꯃꯤꯇꯔꯁꯦ ꯅꯥꯜꯂꯤ ꯗꯣꯗꯣ ꯅꯨꯡꯁꯤꯕꯤꯆꯥ ꯉꯥꯜꯂꯛꯇꯣꯔꯦ ꯃꯩ ꯉꯥꯜꯂꯛꯇꯣꯔꯦ ꯁꯁ ꯃꯥꯏ ꯃꯃꯥꯏ ꯐꯦꯠ ꯐꯦꯠ ꯂꯩꯕꯤ ꯍꯧꯔꯦ ꯑꯁ ꯇꯧꯅꯨ ꯃꯤꯗꯣ ꯅꯪꯀꯣ ꯄꯨꯔꯥ ꯃꯁꯤꯀꯣ ꯃꯁꯤ ꯍꯥꯏꯁꯦ ꯃꯁꯤ ꯁꯤꯡꯗ ꯉꯁꯤꯁꯤꯡꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯗ ꯋꯦꯗꯔꯁꯤꯒ ꯌꯥꯝ ꯁꯥꯔꯒꯅꯦ ꯆꯠꯅꯞꯅꯔ ꯀꯣꯏꯕꯗꯣ ꯇꯜꯂꯦꯕ ꯀꯣꯏꯕꯁꯤꯀꯣ ꯅꯣꯡ ꯈꯤꯇꯪ ꯃꯪꯇꯛ ꯇꯧꯔꯒ ꯀꯣꯏꯕꯅꯗꯤ ꯅꯨꯡꯗꯤ ꯅꯨꯡꯉꯥꯏꯕ ꯅꯣꯡ ꯆꯨꯔꯛꯑꯒꯕꯨꯗꯤ ꯕꯦꯔꯥ ꯀꯥꯕꯀꯣ ꯑꯗꯨꯕꯨ ꯅꯣꯡꯈꯤꯇꯪ ꯃꯪꯇꯛ ꯇꯧꯕꯁꯤꯅꯈꯤꯇꯪ ꯃꯨꯠ ꯀꯥꯛꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏ ꯍꯥꯏꯇꯥꯔꯦ ꯅꯨꯡꯁꯥ ꯁꯥꯔꯒ ꯀꯣꯏꯕꯗꯤ ꯀꯣꯏꯐꯝ ꯈꯪꯗꯦꯕ ꯑꯗꯨꯅ ꯑꯩꯈꯣꯏ ꯑꯃ ꯃꯥꯔꯆ ꯑꯦꯄ꯭ꯔꯤꯜ ꯃꯦꯗꯣ ꯌꯨꯝ ꯃꯄꯥꯟ ꯁꯨꯡꯊꯣꯛ ꯊꯣꯛꯅꯤꯡꯗꯦꯕ ꯃꯥꯅꯦ ꯌꯥꯝ ꯁꯥꯏꯅ ꯑꯩꯅ ꯑꯃ ꯚꯤꯗꯤꯑꯣꯁꯨ ꯄꯥꯛꯅ ꯅꯝꯗꯕꯅꯦ ꯑꯗꯨꯀꯥꯟꯗ ꯑꯗꯨꯅ ꯃꯌꯥꯝ ꯄꯨꯅꯦ ꯂꯥꯛꯀꯗꯕ ꯃꯤꯁꯤꯡ ꯌꯥꯎ ꯇꯥꯔꯗꯤꯀꯣ ꯁꯥꯅꯤꯋꯥꯔ ꯋꯥꯔꯥꯁꯤꯗꯤ ꯀꯝꯄꯜꯁꯔꯤꯁꯤꯗꯤ ꯂꯥꯛꯄꯤꯌꯨꯀꯣ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯃꯐꯝꯅꯤ ꯌꯥꯝ ꯐꯖꯩ ꯐꯦꯃꯤꯂꯤꯒ ꯄꯨꯟꯅ ꯂꯥꯛꯄꯩꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯒꯗꯕ ꯖꯒꯥꯅꯤꯀꯣ ꯃꯌꯥꯝ ꯂꯥꯛꯄꯤꯌꯨ ꯃꯌꯥꯝ ꯂꯥꯛꯄꯤꯌꯨ ꯀꯣꯏꯕ ꯆꯠꯀꯗꯕꯅꯤ ꯄꯨꯟꯁꯤ ꯍꯥꯏꯁꯤ ꯅꯠꯇ꯭ꯔꯣ ꯈꯔꯁꯨ ꯀꯣꯏꯒꯗꯕꯅꯤ ꯃꯌꯥꯝ ꯑꯩꯈꯣꯏꯅ ꯅꯍꯥꯟꯃꯨꯛ ꯂꯩꯕ ꯅꯣꯔꯠ ꯏꯁ ꯁꯣꯞꯇꯣ ꯅ꯭ꯌꯨ ꯅꯣꯔꯠ ꯏꯁ ꯁꯣꯞ ꯁꯤꯗ ꯂꯩꯔꯦ ꯃꯣꯃꯣ ꯌꯣꯟꯐꯝ ꯑꯃꯁꯨ ꯂꯩ ꯅꯥꯀꯟ ꯅꯥꯀꯟꯗ ꯗꯨꯀꯥꯟ ꯑꯃꯁꯨ ꯂꯩ
ꯁꯤꯗꯅꯤꯀꯣ ꯁꯤꯗ ꯆꯪꯉꯒ ꯀꯩꯀꯩ ꯌꯥꯎꯒꯦꯗꯣ ꯌꯦꯡꯉꯨꯔꯒꯦ ꯃꯤꯁꯨ ꯑꯗꯨꯝ ꯂꯩꯅꯔꯤ ꯁꯥꯝꯕꯅꯦ ꯁꯥꯝꯕ ꯀꯩꯅꯣꯒꯤ ꯆꯥꯎꯗ ꯉꯥꯎꯖꯩꯅ ꯅꯍꯥꯟ ꯀꯧꯇꯥ ꯉꯥꯒ ꯀꯩꯅꯣ ꯊꯣꯡꯉ ꯆꯥꯕꯅꯤ ꯅꯪꯁꯨ ꯊꯣꯡꯒꯦꯔꯥ ꯉꯁꯤ ꯀꯧꯇꯥ ꯉꯥ ꯑꯃꯁꯨ ꯂꯧꯔꯦ ꯃꯦꯀꯔꯦꯜꯒꯤ ꯈꯜꯂꯤꯍꯦ ꯑꯩꯗꯤ ꯌꯦꯟꯗꯦꯝꯕꯨꯗꯤ ꯂꯩꯌꯦ ꯑꯦ ꯂꯧꯔꯛꯑꯣ ꯌꯦꯟꯗꯦꯝꯗꯣ ꯑꯗꯨꯃ ꯆꯥꯗꯕ ꯀꯨꯏꯔꯦ ꯏꯔꯣꯝꯕ ꯆꯥꯁꯦ ꯍꯥꯎꯅꯤ ꯀꯩꯅꯣꯒ ꯁꯣꯏꯕꯨꯝꯒ ꯑꯗꯨꯅꯦ ꯍꯥꯏꯁꯦ ꯈꯥꯃꯦꯟ ꯈꯥꯕꯤꯗꯣ ꯂꯧꯔꯨꯗꯅ ꯑꯩ ꯍꯥꯎꯋꯦ ꯀꯣꯠꯂ ꯆꯥꯕ ꯎꯃꯣꯛꯁꯨ ꯂꯩꯕꯅꯦ ꯑꯩꯈꯣꯏ ꯗꯣꯗꯣꯅ ꯈꯜꯂꯤꯁꯦ ꯀꯩꯅꯣꯒ ꯂꯩꯔꯦ ꯁꯥ ꯃꯔꯣꯏ ꯂꯩꯔꯦ ꯑꯗꯩ ꯑꯩꯈꯣꯏꯅ ꯈꯪꯗꯕ ꯃꯅꯥ ꯃꯁꯤꯡ ꯃꯌꯥꯝ ꯑꯃꯁꯨ ꯂꯩꯌꯦꯕꯀꯣ ꯋꯥꯎ ꯑꯁ ꯆꯤꯛꯄ꯭ꯔꯣ ꯃꯌꯥꯝ ꯑꯩꯈꯣꯏꯁꯨ ꯌꯨꯝ ꯌꯧꯔꯛꯑꯦ ꯑꯗꯣ ꯍꯦꯟꯖꯥꯡ ꯅꯥꯄꯤ ꯈꯔ ꯉꯁꯥꯏ ꯂꯩꯔꯛꯄꯅꯦꯕꯀꯣ ꯁꯤꯁꯤꯒꯤ ꯀꯩꯅꯣꯁꯦ ꯂꯩꯋꯥꯁꯦ ꯈꯣꯛꯇꯣꯛꯑꯀꯥꯟꯗꯅꯦ ꯂꯨꯄꯥ 150ꯅꯤ ꯑꯗꯣ ꯕꯦꯡꯒ꯭ꯂꯣꯔꯗꯒꯗꯤ ꯊꯥꯏꯅ ꯄꯤꯁ ꯑꯝꯗ 50 ꯄꯤꯕꯅꯦꯕꯀꯣ ꯑꯗꯣ ꯈꯣꯛꯁꯨ ꯈꯣꯛꯇꯣꯛꯑꯦ ꯑꯗꯨꯝ ꯑꯩꯅꯗꯤ ꯌꯥꯏꯌꯦꯅ ꯈꯜꯂꯦꯀꯣ ꯃꯅꯤꯄꯨꯔꯗꯕꯨꯗꯤ ꯍꯣꯡꯉꯝꯃꯅꯤ ꯁꯤꯁꯤꯅ ꯌꯦꯟꯗꯦꯝꯗꯣ ꯁꯣꯏꯕꯨꯝꯒ ꯏꯔꯣꯟ ꯆꯥꯒꯦꯅ ꯂꯧꯔꯛꯄꯅꯦ ꯁꯤꯁꯨ ꯂꯨꯄꯥ 50ꯅꯦ ꯑꯗꯨꯒ ꯁꯤꯁꯤꯅꯅꯦ ꯀꯩꯅꯣꯗꯨꯅꯦꯕ ꯁꯥ ꯃꯔꯣꯏꯗꯣ ꯑꯗꯣ ꯌꯥꯝ ꯐꯖꯩ ꯄꯦꯀꯦꯠꯁꯤꯗ 50-50ꯅꯦ ꯑꯗꯣ ꯁꯤꯁꯤꯅꯅꯦ ꯀꯝꯕꯣꯡꯅꯦꯕ ꯀꯝꯕꯣꯡ ꯀꯥꯡꯍꯧ ꯆꯥꯕ ꯍꯥꯎꯋꯤꯗꯅ ꯂꯧꯔꯒꯁꯨ ꯆꯥ ꯌꯥꯕꯅꯦ ꯍꯤꯡꯅꯁꯨ ꯆꯥꯕ ꯌꯥꯏ ꯑꯗꯣ ꯁꯤꯁꯦ ꯀꯩꯅꯣ ꯇꯧꯔꯒꯦ ꯀꯝꯕꯣꯡꯁꯦ ꯀꯥꯡꯍꯧ ꯆꯥꯒꯦ ꯑꯗꯩꯗꯤ ꯁꯤꯅ ꯎ ꯃꯣꯔꯣꯛꯅꯦꯕꯀꯣ ꯇꯨ ꯆꯞ ꯃꯥꯟꯅꯩ ꯅꯍꯥꯟꯃꯨꯛꯁꯨ 50 ꯑꯗꯨꯃꯥꯏꯅ ꯄꯤꯔꯛꯄꯅꯦꯕꯀꯣ ꯄꯤꯁ ꯑꯝꯗ 10 ꯆꯤꯡꯉꯦ ꯉꯥꯔꯤꯁꯦ ꯑꯩꯈꯣꯏꯒꯤ ꯂꯩꯕꯨꯗꯤ ꯂꯩꯔꯦ ꯑꯗꯣ ꯑꯩꯅ ꯈꯤꯇꯪ ꯋꯥꯠꯀꯗ꯭ꯔꯥꯅ ꯂꯧꯁꯤꯜꯂꯛꯄꯅꯦ ꯑꯗꯣ ꯁꯤꯁꯦ 200 ꯒ꯭ꯔꯥꯝꯁꯇꯅꯦ 250ꯅꯦ ꯂꯧꯔꯤꯁꯦ ꯄꯨꯔꯥ ꯗꯕꯜ ꯄ꯭ꯔꯥꯏꯁꯅꯦꯕ ꯂꯧꯔꯤꯁꯦ ꯁꯤꯗ ꯑꯗꯩ ꯁꯤ ꯇꯨꯅꯤꯡꯈꯣꯛꯁꯤꯁꯨ 50 ꯑꯗꯒꯤꯗꯤ ꯁꯤ ꯌꯣꯡꯆꯥꯛ ꯃꯔꯨꯁꯤꯁꯨ 50 ꯂꯧꯍꯧꯔꯦꯀꯣ ꯑꯗꯨꯒ ꯁꯤꯁꯤꯅ ꯀꯩꯅꯣꯁꯦ ꯈꯥꯃꯦꯟ ꯑꯈꯥꯕꯤꯁꯦ 50ꯅꯦ ꯑꯗꯨꯒ ꯁꯤꯒꯤ ꯀꯩꯅꯣꯁꯤꯅ ꯁꯣꯏꯕꯨꯝꯁꯤꯁꯨ 50 ꯑꯗꯨꯒ ꯃꯦꯀꯔꯦꯜ ꯑꯆꯧꯕ ꯑꯃ ꯂꯧꯁꯜꯂꯛꯑꯦ ꯑꯩꯈꯣꯏ ꯉꯁꯤ ꯋꯤꯀꯦꯟꯒꯤ ꯑꯣꯏꯅꯀꯣ ꯃꯦꯀꯔꯦꯜ ꯊꯣꯡꯕ ꯑꯣꯏꯅ ꯆꯥꯔꯁꯤꯅ ꯉꯁꯤꯒꯤ ꯑꯣꯏꯍꯜꯂꯅꯤ ꯑꯗꯨꯒ ꯁꯤꯁꯦ ꯀꯣꯔꯤꯌꯥꯒꯤ ꯀꯣꯐꯤꯅꯦꯌꯦ ꯃꯦꯛꯁꯤꯝ ꯀꯣꯐꯤꯁꯦ ꯁꯤꯁꯦ 30 ꯑꯗꯨꯃꯥꯏꯅ ꯂꯧꯋꯦ ꯃꯣꯏꯁꯦ ꯄꯦꯀꯦꯠꯇ ꯑꯗꯨꯅꯤ ꯁꯤꯈꯩ ꯑꯗꯨꯝ ꯂꯧꯁꯜꯂꯛꯑꯦ ꯌꯥꯝ ꯐꯪꯕꯗꯤ ꯑꯣꯏꯗꯦ ꯏꯀꯥꯏꯊꯕꯤꯒ ꯂꯧꯅꯤꯡꯕꯅꯦꯕꯀꯣ ꯑꯗꯨ ꯂꯩꯍꯧꯗ꯭ꯔꯦ ꯁꯤ ꯈꯔ ꯂꯩꯔꯝꯕꯁꯦ ꯂꯧꯔꯛꯑꯦ ꯃꯌꯥꯝ ꯑꯩ ꯉꯁꯥꯏꯒꯤꯀꯣ ꯀꯝꯕꯣꯡ ꯃꯥꯜꯂꯦꯅ ꯂꯩꯔꯛꯄꯅꯦꯕ ꯀꯝꯕꯣꯡ ꯑꯣꯏꯔꯝꯗ꯭ꯔꯦ ꯑꯗꯨ ꯁꯤꯁꯦ ꯀꯩꯅꯣ ꯑꯣꯏ ꯂꯩꯔꯝꯃꯦ ꯀꯩꯕ ꯃꯅꯝ ꯅꯝꯕꯗꯅꯦ ꯁꯤꯡꯒꯤ ꯃꯄꯥꯜꯂ ꯀꯩꯅꯣꯝ ꯑꯣꯏꯕꯅꯦꯕ ꯁꯤꯁꯦ ꯉꯥꯜꯂꯒ ꯃꯣꯔꯣꯛ ꯃꯦꯠꯄ ꯆꯥꯕ ꯍꯥꯎꯕꯅꯦꯕꯀꯣ ꯌꯦꯡꯕꯗꯗꯤ ꯁꯨꯃꯥꯏꯅ ꯍꯥꯏꯐꯦꯠ ꯌꯦꯡꯕꯗꯗꯤ ꯑꯩꯗꯤ ꯀꯝꯕꯣꯡ ꯃꯥꯜꯂꯦꯅꯀꯣ ꯀꯝꯕꯣꯡꯅꯦ ꯂꯩꯔꯛꯏꯅꯦ ꯍꯥꯏꯕ ꯑꯗꯨꯒꯅꯦ ꯁꯤꯡꯒꯤ ꯃꯄꯥꯟ ꯑꯣꯏ ꯂꯩꯔꯝꯃꯤ ꯍꯥꯎꯕꯅꯦ ꯑꯗꯨꯕꯨꯗꯤ ꯃꯣꯔ ꯃꯦꯠꯄ ꯆꯥꯕ ꯉꯥꯜꯂꯀꯥꯟꯗ ꯑꯣꯟꯅ ꯂꯩꯔꯝꯃꯤ ꯃꯌꯥꯝ ꯑꯗꯣ ꯉꯁꯤꯒꯤꯗꯤ ꯚꯤꯗꯤꯑꯣꯁꯦ ꯃꯇꯥꯡ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯒꯦꯀꯣ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯂꯣꯏꯁꯤꯟꯒꯦ ꯍꯣꯠꯅꯔꯝꯕꯅꯦ ꯑꯩꯈꯣꯏ ꯍꯁꯕꯦꯟꯅ ꯃꯥ ꯄꯣꯛ ꯊꯣꯡꯕ ꯆꯥꯅꯤ ꯑꯗꯨꯒ ꯑꯩꯅ ꯃꯦꯀꯔꯦꯜ ꯊꯣꯡꯕ ꯆꯥꯎꯅ ꯑꯗꯨꯃꯥꯏꯅ ꯇꯧꯅꯕꯅꯦꯕ ꯑꯗꯨꯒ ꯉꯁꯤꯁꯦ ꯁꯤꯒꯤ ꯍꯤꯟꯖꯥꯡ ꯂꯩꯕ ꯗꯨꯀꯥꯟꯗꯣ ꯑꯗꯨꯗ ꯇꯥꯞ ꯂꯥꯎꯅꯅꯦ ꯀꯦꯠ ꯑꯃꯅ ꯑꯩꯉꯣꯟꯗ ꯁꯀ꯭ꯔꯦꯆ ꯇꯧꯔꯛꯑꯦꯕꯀꯣ ꯑꯗꯨꯗꯨꯒꯤ ꯈꯤꯇꯪ ꯈꯣꯠꯂꯦ ꯅꯨꯡꯉꯥꯏꯇꯦꯅ ꯑꯩꯈꯣꯏ ꯁꯤ ꯃꯅꯥꯛꯀꯤ ꯑꯩꯈꯣই ꯁꯣꯁꯥꯏꯇꯤ ꯃꯅꯥꯛꯇ ꯍꯣꯁꯄꯤꯇꯥꯜ ꯑꯃ ꯂꯩ ꯑꯗꯣ ꯆꯪꯀꯥꯟꯗ ꯑꯩꯁꯨ ꯔꯦꯕꯤꯁꯀꯤ ꯚꯦꯛꯁꯤꯟ ꯀꯩꯀꯩ ꯀꯥꯞꯊꯣꯛꯑꯦ ꯇꯤꯇꯥꯅꯁꯀ ꯀꯥꯞꯄꯛꯑꯦꯕꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯔꯦ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯂꯣꯏꯁꯟꯅꯤꯡꯕꯗꯣ ꯂꯥꯁꯇ ꯍꯧꯗꯣꯡꯗꯨꯅ ꯂꯣꯏ ꯃꯨꯠꯁꯦ ꯗꯦꯁꯇ꯭ꯔꯣꯏ ꯇꯧꯔꯦ ꯑꯗꯣ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣꯗ ꯑꯃꯨꯛ ꯊꯦꯡꯅꯔꯁꯦ ꯉꯁꯤꯒꯤꯗꯤ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯒꯦꯀꯣ ꯃꯌꯥꯝ ꯕꯥꯏ ꯕꯥꯏ